Lakshadem Ujbamar Wipa Khara update Togere. Indiana Housic Saru Kuntraga Humdoi Hena Russian oil Laire. Indiana Sahi Hongi Mamangda Russiagi oil Lakiva Adudagi Yamlava Saru Kuntraga Humdoi Hena Laiduna Aukiba Tada Indiana record over Zangda Russian oil Lake. Bordexa limited Taki Fangpa Detagi Matukina Malemdi Quatiki Sauva Ahumzuakur importer Asina December the Nomada Russia the barrel million 1.2 Lake Masi November the Lakiva Atudagisa the Kungamapan Hele Takaki Mamangda Ira Amasung Saudi Arabia Dagi Indiana Lakiva Adudagi Hausik Lebagadu Indiagi oil Lavon Quatiki Saupo Rakle Ukraine the Landakiba Aduki Matung Dagi Russiagi Tau labor Kayabo Ating Batamkipana Indian refiners in the Mamal Hongba Russian crude labor Hangatki G7 Amasung European Union Dagi barrel Amagi Maman $60 the Lekiba Adu Yauva Ahenba sanctions in Gimaram Dagi discounting Piba Dugi Maram Dagi Oirambayana December the Indian labor Adu Yamna Hangatki Russia Dagi Quatiki Sawa crude importer Adu Oina Sainadagi Henkrava Indian refiners in the Russian Yamna Fazava Discount of a peaky and a board externalizing by Asia analyst Serena Wang Haike. Olas greater than the Indian Hokibata Krada Arco, Sakalin Amasung Barat Degumba Ate, Russian Gracing Show import over Hengaki and a Serena Wang Haike. Mamanda Yamna Tampangam Daba when by importers in Ki Kudanga Indian Lebagasigi all demand Gisada Marfugamanga and a Fangale. Medhagi Matung the diesel Amasung gasoline Gipam. Pricing and Pataki government Tingraba state owned refiners in the Hiena Hongba Russian imports in the Pamba Hangalaki. Afghan journalists in the Taliban like Namakogi Matagda, Manington above Fongba Yandabagi Yaning the Bafongdorakre. Afghanistan the labor journalists Amadi media outlets in the Taliban, Langang Namakogi Matagda Tamtiva, Atimba comes into the media professional Oishariba journalists in the Matikzana. Pau Fongwang Amandaba Madi Paulo with a Atimba people get the mug Akan Bamongda criticized Tauracre. Taliban Afghan Lebagda Hokiba Sahiki Agasta Dagi Lenga Parakrava Matunda Asingum Biobaki Hakamadi E Pau Gilamda Atimba Pirak Bahoracre and Lebakasigi Tolot News na Pirakpo report Amatha Asigi Taragamaha the Pongdora Kravane. Afghan the lady journalists Amadi pressmen singna Akan Bamong the Yaning the Bafongdogladuna Taliban Lenga Biobaki Yam number of freedom of press as Masakanga the Bani, Malem the Togli E. Pausing, Miam the Kangan Pibasi, Miam Yoiva fundamental right over the Natana, journalist in the professional Oiva, Matonian Akan Bamong the Fondoragli. Iramasiki Matang the Afghan gets journalist Parkunda, Mahevik over, Miamana Fondor with the Taliban, Langan the journalist in Kimatata. Tamlaki Bating Bakia, Asikimatanga, Langagasiga Acting and Unadana Warisan and Pakidamak. Message Gia official over among the Pisinki, the Modamak Langagasina. Messaging Adugi Sabsaba Pokum Pirakibalite. Karigumba Makoin Pisin gave up messaging Adu, Yang Lagosmakoin Kedonunda, Pokum Pirakibalite and a Fondoke. Atopa journalist Mustafa Sahar Yakoba, Mio Amanatamda Power from the Taliban Langak is spokesperson sing Amadi, Langakio officer sing make a Kedonunda, Lebakas the lady journalist in Hangba, Ohangi Pokum Pirakibalite. Matambumba the journalist in Bumakoin and Atiduna Amadi Tausad and Latoke. Masda maram oidan lengak asna wari kaya amadi pau kaya arum ayang yang danat lengak na pampamong da publish tau tunam yam da pali hanaso tolo news na pirak report amada pirak he awang thangba current state da sadhawa year start da khunja manga ahat khe awang thangba current state ki afon district da hauke basakon sinamita junta ge lamis na satharakpa year start amada mafam adut leiba yum tara amadi Baptist Church ama mahantakan kibagaloy na pigliba ang ni yaw na biyoy mga hardcare and resistant force ki may kitagi fongdorakre. Current human rights group na tadorokpa serolo madahay madugi matong tabata junta na satrakpa year strike tap mapamatugi school building ani Catholic Church ama ambadi mihilay na bayom kun gamatoy ama sumangantakan ki hayri. Tawdogo dula si kibamiyoy singi badagda ang amagi mama Catholic ki praise amadi Baptist ki pastor ama yawre. Zuntana sa tariki year strike adu school sing adu pomdoi toy na mangan takalabaso laibak phabadagi mamit nobit adu suti nobit oram bada school gi angang sing karak dabadagi angang kahena sidam kadabadagi kalhopa ngamkhibane hairi Ukraine da ayan bakulai pipi nanaba volen gi prime minister na Germany da apel daukre Russia na sa tarakpa lan mayuk aripa Ukraine da Germany na makhal maka kya khulai sing pipi ananga si Poland gi prime minister Mateusz
Mova Wikina Apple Dogre, Polina Ukraine, the MPT, Mine Battle Tank Piba, Yana Bagidamak, Zarmani, Makedi Atomatamda, Ayabaso Piragani, and a Prime Minister Na, Tazaba Pongdogre. London, the uranium packet Matung, Mui Ama Pagat. Sayulasgi, Manung the London Gi, Hetro Airford the cargo, Begas. Amada uranium Yarumbadagi Madugi Konkul Lirapada, Sayum Suraba Mui, and by uranium, a Sigamari Lane of Pagat Pangamle, Aina Yuge. Metropolitan Police na Akiba na Wajin mit apong Dorakre. Police na Makatan High, Faraba Miu Edu, Akiba na Wajin mit. Offense ki tabok tarum sindesing na ba laibadagi pagat kibane. Magbo Makata ticket na bigi kongtang on the belda, Pituna, Tadokre, and a police ki bageti pong Dorakle. Mamang Sigi December kun kamapanta yamlaba, uranium karasi the kilapa cargo friend ama London ge. He draw year for the Tonglavada, Maduda, uranium type package ama Tegnabadagi, ticket Pahora kibane. US na Ukrainian land missing training piba haugre. United States military na Germany de Ukraine ki land missing bo anova hena hiram ke konsin bamong da combat training piba haugre. Masi sayul mangata ki nipan pawa ki manungda Russian military ga land thengna na bagidamak land bongda amok thazin biyana na bagidamak tani ana US ki Joint Chiefs of Staff ki chairman General Mark Milley na phongdokre. Training asi Germany ki Grafian Yor adpang thokpani Training area da satuna yangchina na bathorang tawkiba General Milley na Ukraine ki ladmi sing ado na mitkhani mamangda Ukraine thaduk tuna laki bani haire. Germany da makhoi na sinna na bakhulai amasung atai equipment ki bapung phaba set lai haire. US military na piriba training asi Ukrainian forces na Russia ki mathakta landa ba fawa ngamna ba natrakana Russia ki maikedi khanghup tana yamna chauna attack tawrukpada counter tawbak ngamna ba gi phantham ni haire. Ukraine da hana na pikraba amasung pikadorba khulai ponma kamdong na sinagani aibage training su pigani haire. Panbajab di Rusia ki aircraft yan na kansilakpa bharam na US na Ukraine da khamtheng na sophisticated oiba Patriot air defense system piragani an lauk thoki masi sinabak ngamna da bagidabak training piba su darkar dare. Indonesia da yamna kanba yuwa hagre. Indonesia ki nongsup lom da laiwa Aceh province da ngasi reactor scale da 6.2 yauba yamna kanba yuwa hagre. Tawdoga da yamna thina mang takpadi yaukide an official oiba pawgi sourcing haire. Leibagasi meteorology, climatology, amasong geophysics, bureau na phangdokiba matung ina yuwa habagi thawdogadu ngasay pung mga makarum tabada thokibani. Khanang phokta leiba Aceh single district da lairon da kilometer kulumdai luba mafam da thokibani. Yuwa habatu da sunabagi thawdokti yaukide haire. Economic Forum Summit ngasidagi Davos da hauduna. Ukraine gi lan global inflation climate change na singba khanaragani. Economic Forum Summit hayangdagi Switzerland gi Davos da hauduna hauzik maraim da mayuk nariba Ukraine gi war crisis. Global inflation climate change kumba marwaiba issue sing khanabaga loinana mahyan gadaba anauba mong ki solution kya. Pothokna da pohon rakani hairi January taraga taruktagi kun phawa sadhagadori sahi asigi World Economic Forum WEF ki mifam adogi theme cooperation in a fragmented world oigane. Experts sing, academics sing, investors sing, political amasuk business leaders sing giweba. Congression aduda Ukraine gi war crisis malemda haujik thokliba pose gi mamal. Kahena wangkalapagi phibam climate change na thokaliba problem na singba malemna haujik thengnariba maruiba issue sing khananai nagani amadi. Issue sing asigi matangda solution puthokna na bahonagani hairi. WEF ki mifam aduda sarugya kadoriba malemgi losing basingi manungda European Commission ki President Ursula von der Leyen, German Chancellor Olaf Scholz, European Parliament ki President Roberto Metsola, South Africa ki President Cyril M. Ramaphosa, Spanish PM Pedro Sanchez, South Korea ki President Jun Suk Yeol, Swiss President Alain Berset amasung Finland gi PM Sana Marin yauri. India gi wana sumifam aduda luchingba kyana sarugya gani Congression aduda yawgadoriba Indian leaders ngi manungda Union Minister Singh Ashwini Vaishnav, Mansukh Mandavia, Srimati Irani amasung RK Singh amadi Minister Singh marakda Eknath Shinde, BS Boma amasung Yogi Adityanath yauri. India gi leaders sing asida natana India Hingilu Singba Singh Marwaina Tata Sons India ki chairman Natarjan Chandraran Sekran Tata Consultancy Services ki managing director amasung Chief Executive Officer Rajesh Gopinath, Tech Mahindra ki CEO amasung MD
CP Gurnani, Wipro Executive Chairman Risat Premji, Baidu founder amasung CEO Baidu Ravindran, Paytm founder amasung CEO Bijoy Shekhar Sharma, Serum Institute of India CEO Adhar Punawala amasung SBI Chairman Dinesh Kumar Sarasu Sarugyarabayai. Muslim delegation gi Xinjiang Khongchen Uyghur singna condemn tawkhre. China gi first western region Xinjiang da leibak asigi government salahriba policy sing basawgaliba. Saugalakliba leibak singi Muslim scholarship amadi cleric singi delegation amana chayol asida lamdam haduda pangthokiba khongchada mabo. Rights group sing amasung mapanta leriba Uyghur sin akan bamongda condemn tawkhre. Chinese authorities na kaglup naiva biang ni yengdon orbi naibiraba community na thiengnariba awabasing khangsin usinadana delegation aduna lamdam maduda khongchada do pangthok livani araduna rights group sing amasung Uyghur sin amakoi ge khongchad adu condemn tawkhibani. RFA ge reform hai United Arab Emirates, Jordan, Serbia, South Sudan amasung Indonesia jawna lebak taraga mari gi Islamic representative kontra henba grubado January ni pande Xinjiang ta tungki makoina lamdam madugi orumki torfan atre amasung kasgar na singba city singda visit tawduna government official sing oiriba Uyghur singa unaki. Delegation adugi head Ali Rashid Al Nuwaimi na thokiba statement singna maram oiduna mapanda leiriba Uyghur sing saunaki amadi Council on American Islamic Relations and Justice for all jauna US the best of Muslim organizations in the statement sing adugi mehukta akan ba reaction utke. UAE the best of World Muslim Communities Council gi Chairman Al Nuwaimi amasung atay lusing basna Xinjiang Uyghur Autonomous Region gi Communist Party Secretary Ma Singh Grui amasung lamdam adugi Chairman Erkin Tunasai ka unaki. China gi Xinjiang policy support tawbagi tamak makoi animang na delegation adugi lusing basing thagat ke. Statement ya Al Naomi gi warol paladuna Xinjiang da Chinese authorities singna extremism muthat na nabu huwa nariba sing adu China ke national interest amasung laibaga sigi miyam protect tawna bagi asumba lambini araduna thagat ke. China da laichat nem thaba horak padagi COVID ki aruba case masing andaragle. China na haukiba December gi anganba sarukta COVID laichat ki response kansin ki matung tha ama fadaba matam gi manungda February gi patient sing amadi COVID ki aruba case masing lebak sin ba thungna hanthaba auraki bagaloina laina asig aruba case sing lebak asida hanthaba aurakle hairi. Agency ki report na hai lebak asida February ki patient sing amadi COVID ki aruba case anima ki masing khwadigi yamba matam sing hauki baga loina phiba masi lakpani kumja lising ani kungani thoi ki December nifan amasung kumja lising ani kulum doi gi January tara gani thoi ki marakta lebak asigi health authorities in hospital sing da thokiba COVID ka mari leinaba mi masing lising yakai ga mapan champan kuthra gani fan report tauge. Health authorities na hospital sing da thokiba COVID ka mari leinaba mi si masing lising yakai gani pan champan kuthra gani pan report tauge. Hauki bathang sa namite State Council Joint COVID-19 Prevention and Control Mechanism na pangthokpa press conference amada National Health Commission NIC gi makhada leiba Bureau of Medical Administration gi head Jiao Yaui na haiki madudi hospital sing leiriba aruba case sing masing January mangada lagamagali sing kungani pan yahuduna khwaidagi yamkhe madugi matung da critical case sing gi masing haidok hisin tawduna handarage January tara gani thoida asingba case masing lagamaga sumnali sing manga oiki ana Jiao na fongdokhe. Health official asina makhata na fongtoki bada hauzi COVID ki akan ba case singa mari leidana bed chada 75.3 sinari hauzi leiriba intensive care gi apun ba bed masing na treatment gi mathau tagada ba bed masing matik sana ko nai. Russia na emergency phibam mayok naraklava ISS tagi astronaut sing hondok lagani. Russia na unmanned Soyuz MS-23 spacecraft thagatuna International Space Station ISS tagi astronaut ahum puraklagani ana Russian Space Authority sing phongdokre. Space Authority sing adugi matungina astronaut sing adugi Soyuz MS-22 species emergency gi phibam ama mayung narakpadagi makoibo unmanned spacecraft adu thaduna space station adudagi pothor nabagi thaurangasi lokhalapani. Russia gi space agency Roscosmos ki statement ama palatuna agency ki statement aman hai Russian cosmonaut sing Sergei Prokofiev amadi Dmitry Petelin ga loidana NASA ki astronaut Francisco
Robio Matangi Saul Kragi Madunda Soyuz MS-23 Tongdun Arta Halaglagane. Akiba the astronaut singna ISS Kasamnadun Lariba Soyuz MS-22 gi instrument assembly compartment gi outer skin da damage thokbagi phibam thengnake. Maduna maram oiduna cooling system da pressure handabagi phibam lake. Statement aduna makhata na phongtokibada ISS amasong Soyuz MS-22 gi system sing normal oina operate tawri. Tawigumasong Roscosmos amasong masigi Foreign Space Agency sing the crew members sing adu asoyangam yauduna arta halakpa yana tabagi thaurang sing lokatpane. Marwena Soyuz MS-23 thongdingi mamangda accident ama thorakpagi phibam khanaduna section tharang sing lokatkibane. Soyuz MS-22 spacecraft asi kumja lisingani kungani thoigi September kungama thoida Kazakhstan gi Baikonur Cosmodrome dagi thagat khibani spacecraft aduda thataruk chupna orbit da leiba yanhanabagi damak ISS da pugadaba Pogo FF Fatilin amasong Robio yauke. UK ki Foreign Secretary Russia da changba thingre. Handak da Russia da changba da athingba thamkraba British citizen kunthraga taruki manungda UK ki Secretary of State for Foreign Commonwealth and Development Affairs cleverly yawi and Russian Foreign Ministry ne lau thokre. Ministry asigi spokesperson Maria Zakharova ki warol paladuna agency ki report na hai cleverly ga loidana ministry asina athingba thamkraba sing aduda Secretary of State for Leveling of Housing and Communities amasong Minister for Intergovernmental Relations Michael Gove, Duchy of Lancaster gi Chancellor Oliver Dowden, Minister without portfolio Nadim Zahawi amasong Chief of the General Staff Frederick Sanders suyauri. London da Russia gi mayukta muknabagi policy ama salarakbaga mari leinana Russia gi Foreign Ministry na sagol sinamita British citizen kontraga taruki mayukta travel bell laukthokibane. Anti-smuggling fight concern na Philippines ki President agency sing the order daukre. Philippines sing sin thungna sa thariba smuggling gi thabak sing thengna bagi thabak khena concern na baleba ga sigi President Ferdinand Marcos na government agency sing the order daukre and Presidential Communications Office PCO na thang chunabita phongdokre. Statement amada PCO na haikima dudi smuggling control tawna ba logistic costing hanthana ba madi business tawda lai thok na ba Marcos na bureaucracy reform prapak pame magi administration na lebagas na investment sing amadi business activities sing pongling thawgana na ba honarapak loina na khongthang asi lakpani andak da pangthok ke ba befam amada wangang ba government agency sing na lebaka duda sadariba smuggling gi thabak sing yangsin gadabani hana phongtokhibane. Mifam aduda Marcos na haiki matudi yamna frank oina haipatarabadi ekoi gi system ama laijai tawigu masung system adu mathau daudre. Lebakas de matam kya gi mamang dagi satharakliba smuggling gi thabak sing taseng nama pak salle maramadana aya ki biang da lebak asida system kya leibagi haibadu makoi amata thabak tawdabana toidokna khanani oide. Masida maram oiduna ekoina mathau tawgadaba posa khara thigatpa mathau tai asigama mathau tawdraba system sing asida ekoina makhatana defend tawba yararoi. Hausi government asigumba asoiba system sing asi reform sing produktuna sumthoglagane. Ukraine ki Nifro da Russia ki misal attack da sigiba mi masing Nifro yaukre. Ukraine ki khanong fok da leiva Nifro seti da hokiba thangchuna bita Russia ne apartment building amada misal kapsin kiba duda sikiba mi masing Nifro yaukre nagalamurum da noksuklongi analysis na matam sangna lansok na ba Russia na sem sakre haire. Russia ki misal tasala kiba apartment building ado miyo lising amaga chatre tom leivani attack adu ki matungda Mil kuntraga mapandi kan bangam ki adobo atopa kuntra de thiba khangdaba maramna asiba masing makhatan hengalaki gani ana singnare edegadu da mioi humbutra manga susoki ana resident administration haige nipogi apartment building kai pagi thawdo kasi ahogiba kalen gi matam thagi ngasi phawada Russia gi attack da khwai gi mi jamna siba gi thawdo koire apartment adu da Ukrainian military gi firstly amatal facility amatal laitaba maramna Russia gi attack asi yamna maram cha de haina launare Misam sing da hakten na target tawpa marum damasi miyobegi lisat na tabamong da landa bani asingba crime sing asigi ngapi na ba lambi leiroi ana European Union ge foreign policy chief Joseph Borrell na pangdoke building kai bagi thawdo kadu gi matang da wang hangbada Russian sarkar gi spokesman Dmitry Peskov na misam sing leiba building da Russian military na target tawde Nifro gi building kai khiba amadi Ukrainian air defense na satharakpa action gi maini ana pangdoke Russia Belarus air drills haukre
यूक्रेन अनुभव अटैक चथरप याबगी अकीबा पोकनाख्रे रूसिया अमसुंग बेलारस ना निंगथौगाब नुमित्ता जॉइंट मिलिटरी एक्सरसाइजिंग चथब हौख्रे अमसुंग मधुना मॉस्को यूक्रेन अनुभव ग्राउंड अटैक चथबदा मखोइगी खोंगबु लेबागदो सिनब यहलगनी आना कीबा अमसुंग नोंगचुब लेबाकसिंग अकीबा पोकनाख्रे खोंगबु लेबाक अनि अदुना जनवरी 13 फेब्रुवारी अमा फावबा बेलारस मिलिटरी एयरफील्ड पुनमक सिनदुना एयर फोर्स ड्रिलसिंग चथगनी अमसुंग निंगथौगाब नुमित्ता मैकेनाइज्ड ब्रिगेड सब डिवीजन अमा यावना जॉइंट आर्मी एक्सरसाइजिंग हौरे हाना बेलारस डिफेंस मिनिस्ट्री हाइगे एयर ड्रिलसिंग अदु इसा ngakthoknabagi mawngni amasung matuna lan aduda changloi hana minaksna haike aikono wakhal fathana amasung khangba kana leiri aikoigi gun powder kangna thamli hana Belarusian Security Council ge First Deputy State Secretary Pavel Murabikun haike Ukraine thangna balaiba kasigi khathangba ngamkhai du oriba fibam adu yamna ingdi amasung Belarus na Ukraine da kahawrakli ana Murabikun haike यूक्रेन की नकंदगी कायहोबगी थबकसिंग चथरपगी दमक अखोना थौरांग तौरी हाना मांगना हाइके यूक्रेन द थौलिबा कॉन्फ्लिक्ट अस हेना कनबा सगलोट अमा लौनरप मॉस्कोना बेलारूस की प्रेसिडेंट अलेक्जेंडर लुकाशेंको द साफोफी हाबदो मॉस्कोना याखिदे यूक्रेन लेप्तना बेलारूस की अटैक सिंग तौबा याबगी वार्निंग तौखि अमसोंग बेलारूस का ताइनबा नामखै द लेबागसी सोइदनबा थौरांग तौगदबनी हाइना हौकिबा सहिद यूक्रेन प्रेसिडेंट जेलेंस्की हाइके यूक्रेन की लाना दो हौकिबा मतुंगदगी बेलारस ना मिलिटरी एक्सरसाइज क्या मरम पांगथोखरे मिलिटरी एक्सरसाइज सिंग अदु मसा मतुमतगी अमसोंग रूसिया ग पुन्नबा अनिमक यावखे मॉस्को ग पुन्ना मिनक्सना ओइफनरी अमसोंग मिलिटरी इक्विपमेंट ग लोइना ड्रोन सिंग अदु हियाना कनखत अनखरे अन ऑफिशियल टेलीग्राम मिलिटरी मॉनिटरिंग चैनल सिंग सही असि हौबदगी बेलारस ता हेलीकॉप्टर सिंग अमसोंग मिलिटरी ट्रांसपोर्ट प्लेन सिंग लाखरे नमाजिन मिटखक द फाइटर निफान अमसोंग कार्गो प्लेन मरी थुंगलगी हाइके रूसिया की एयरफोर्स की यूनिट सिंह बेलारस थुंगलखरे हन बेलारस की डिफेंस मिनिस्ट्री अदुन हाइके मॉस्को ने यूक्रेन द स्पेशल मिलिटरी ऑपरेशन अमनी हाइबा रूसिया की लांदाबा अदुदा हानना मिलिसिंग क्या सीखरे मिलियन लांचेन हनखरे अमसोंग सिटी क्या मकुब ताखरे अरोइबद कंटेंट सिंग असिकी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पदागा जरि चैनल असिना दमदा कानारबदी सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोइना लाइक एंड शेयर तौबसु काबिगनु पुनमक पो अमक हन्ना थागसरि